mayam se lik Anauba khara thungare lik ka managa ado si design se phajabani mayam Anauba lai ne bako sumaina chel se oiraga chel se sumaina oiraga middle sina sumaina si design sina piece ama khatang lai ko piece ama khatang atai yaudre do se sumaina nong ju kana tare sina hogi nupagi sel sina nupagi sel Sigi chel sisu mayam phajabani Anauba lai ni siga su leire se lik macha ki design se piece amon ta yaure siga na macha khara leire na macha khara leire siga khuji gi design ama jaure ko se aseng badadi yam phajai an satina phajai aseng bada machu sisu aduga siga nagi design leire nagi design ama niem su lai si design sima leire duga color machu phangani ko si design sita color myam lei aduga siga potloi gi design ma leire ko machu ani sima lae potloi gi design che asi gi di machu ani sita ne ba ko lai se da mana gi design ama leire ado mayam nung sidi atopa color phangani ko sidasu potloi gi mana ama leire sisu color atopa phangani sidasu leire sidasu leire sisu nung color atopa phangani sidasu design amga leire sisu color atopa nung se phangani ko sidasu leire sisu nung color atopa phangani sidasu design amga leire ko sisu machu atopa phangani nung se sidasu leire sidasu design amga leire sina ahangi design hai tare sidasu leire kaino blood ka chakre to ras ya mayam sisu leire faja mayam leire don mayam apamba jaurdi haibirko sigasu leire jana jeng ha leira ba khande karam mano igyan min ga tadre do mayam apamba yaurdi haibirko sana na ta wai chai do chakai to ise se ahogi Amita Devi na lawre to macha leire ko si to macha hin leisai macha na sira su yare duga mau na hana sira su yare yam nu se to macha se apamba yaurdi mayam lawba lakpiro ado mayam gidi apamba yaubra yaudabro comment da habiro agi oinadi loi puna pame mayam comment tawbiro ko